Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau. Pradhan Mantri Narendra Modi na ngasi Rajya sigi oina lupa koti 5,500 romgi project kharagi jatrahun gani kharagi na sangagani. Rajya sigi tongan mamaphamda pamdaba thokdoksing thoktanaba security force sing na thibuhumbagi thabak leptana chathari amasung lakadoriba Lok Sabha mikhalgi damak ahanba oina Congress ki mirep oigadaba tongan ba rajya kharagi mioi 58 gi ming lauthokre. Kendra amasung Rajya Sarkar na paikhalakpa sakhot thaurangi thabak thoramsingi manung chana ngasi Pradhan Mantri Narendra Modi na Rajya sigi oina lupa koti 5,500 romgi project kharagi jatrahun gani kharagi na sangagani. Imphal gi City Convention Center ngasi ayuk pangthokadaba thauram amada Pradhan Mantri na video conferencing gi khuthangda jatrahun gadraba project singi manungda Unity Mall, Maternity and Child Hospital amasung Manipur Technical University gi semgat sagatpa Phamung humphuleba State Mental Hospital tongan mafam tareta Natural Grass ki football ground sing semgatpa NESIDS ki makhada lambi gi project ani Imphal Jiribam Ukrul Taloi Tadubi Setu Bandan gi makhada thong mari na chingba yauri. Pradhan Mantri na ngasi CRIF ki makhada sakhiba lambi ani Jal Jeevan Mission gi makhada paikhatpa water supply scheme sing Moirang da semgatpa Craftland Village amasung Imphal More Tamenglung Khongsang Maram Peren Churachandpur Tuivai gi National Highway Project marishu sangagani. Thormadu da sangagadaba amasung jatrahungadaba project singi atenba video sing utkani. Malyam gi nupi gi numit palan thoram Institute of Bioresources and Sustainable Development Imphal na sindu na ngarang IBS ki conference hall da pangthokre Inferior Inclusion haiba theme da pangthokiba theme adu da Padma Shri awardee N Muktamani amasung Maira Foods ki founder H Surbalana research person oiki. Malyam gi nupi gi numit palan thauramasi Chandel jila da su Deputy Commissioner Chandel gi conference hall da ngarang pangthoki thauramadu da SDO Chakpi Karong SDC Chandel TPO ICDS Chandel DPM Chandel amasung jila asigi line department gi official sing saruk yakhe. Rajya sigi tongan mafamda pamdaba thokdoksing thoktanaba security force sing na thibuhumbagi thabak leptana chathari thaurang asigi saruk ama oina ngarang Imphal West Jila dagi aina tingkraba lalolup KCP PWG gi mioi ama fare police ki pauna hai pharam mioi asi micham miyam amasung dukan sing dagi namduna sel khombada chenabani hairi maki mathakta case ama lakhatkhre. Amaromda Tengnopal Jila gi More bypass junction dagi mioyama khusu kulaiga konan phare hairi misak adudagi IED ani 12 bhol ki battery ama commercial electronic detonator ani circuit board amana chingba polam sing phagale makhata na thijinaba case ama lakhatkhre. Operation Sadbhavna gi makhada Assam Rifles na sinduna Nune Jila gi Longmai Part 3 da lemna layangbagi kem ama ngarang pangthokre kem aduda Mahiroi Marputra Mari yauna punnam mioi chahumlo layingki amadi hidak langtaksing lemna yenthokke. Nune Jila gi Khumji Bazada Central Bureau of Communication Field Office Tamenglong Integrated Communication Outreach na sinduna Systematic Voters Education and Electoral Participation Sweep amasung 9 years of Seva Susasan and Garib Kalyan haibasida thauramama ngarang pangthokre thauramadu akhang ai kayana wangang ke. Alignment of Teachers Education and School Education as per NEP lisingani kun haibasida numit nini sumna sathagadaba rajya thaki seminar ama ngarang DM College campus ta laiba Teachers Education gi hall da hogdokre. Thauramasi Manipur Sarkar gi SC ERT gi meeting makhada DM College of Teachers Education gi IQ AC Silmadi Liberal College ki Department of Education anina punasin bani. All India Football Federation na sinduna District Sports Association Bisnupur gi mini stadium da sathariba ani suba thoksom ipopisak sing Memorial Super Division League ki ngarang sanakiba match sing da Laimaraim Yaifalamjing Lupna regular football coaching center bu Panjal ani amada maithiba PK atopa match amadana Taidana Laimopopam apunba sanaroi Lupu Panjal ani amada maithiba PK. Tabiriba Pawasi Akaswani Imphal dagini Lakadoriba Lok Sabha Mikhal Gidamak ahanba oina
कांग्रेस की मिरेप ओइगदबा तोंगान तोंगानबा राज्य खरगी मियोय 59 की मिंग लाउथोखरे राज्य सिंह अदुगी मनुंगदा छत्तीसगढ़, कर्नाटक, केरला, लक्षद्वीप, मेघालय, नागालैंड, सिक्किम, तेलंगाना, त्रिपुरा याउरी। हानगी छत्तीसगढ़ की मुख्यमंत्री भूपेश भागेल राजनांदगांव लोकसभा सीट मिरेप ओइरगनी। कांग्रेस की एमपी शशि थारूरसु तिरुवनंतपुरमदगी मिखल असिदा मिरेप ओइरगनी। प्रधानमंत्री जनजाति आदिवासी न्याय महाअभियान पीएम जनमान की मखादा सरकार ने लुपा कोटी 8,000 हेना हौकिबा था अहुम असिदा काइथोखरे। ट्राइबल अफेयर्स मंत्रालय ने हाइरी पीएम जनमान की दमक लुपा कोटी 20,000 की बजेट काइथोक्तुना तोंगान तोंगान बलम सिंह सिजिनगनी थौरांग असिना सोथन लेरिबा ट्राइबल सिंहबु शेलथुम अमसुंग सामाजिक की ओइबा लमदा फिबम फगल हलगनी। मसिना ट्राइबल सिंह थंगनबा अफबा इसिंग लेनबा युम हक्सेल मही मसिंग मची ओइबा चिंजाक मई लंबी थोंग चिंबा लमसिंगदा अहेनबा मिदेंग थमली। थौरांग असी प्रधानमंत्री न ममांग चही की नवेंबर दा सोथन लेरिबा ट्राइबल सिंह की दमक पाइखतखिबनी। राष्ट्रपति द्रौपदी मुर्मू था असिगी 13 फाउबा मॉरिशस दा चलगनी। राष्ट्रपति ना मॉरिशस की नेशनल डे सेलिब्रेशन थरोमदा अथोइबा मिथुंगलेन ओइगनी। राष्ट्रपति ने मॉरिशस की राष्ट्रपति पृथ्वीराज सिंह रूपन अमसुंग प्रधानमंत्री प्रवीण कुमार जुगनाउत का उनदुना लेबाक अनिगी मतांगदा वाफम कया खनगनी। राष्ट्रपति ने मागी खोंसेट मनुंगदा तोंगान तोंगानबा मसक नाइबा म्यूसिंगसु उनगनी। ngasi phongba pause singi maroiba pausingi damak hauji khaidem Geetchandra leire Geetchandra thagachari suni malem gi nupi singi numit pak san na pangthok na khibagi pau manipur da changsil lakhiba myanmar macha sing amuk hana maribak ta halan khibagi pau amasung manipur da leiriba irang asiga mari lainana union minister kiran rijiju na phongdok khiba wafam da manipur pradesh congress committee na ninda tawkhibagi wafam na ngasi manipur da phongba pause singi ahan balamai da maruiba pausing oina phongnari ngasi manipur da phongba pause singi headline si amaga iman manadana phongli malem gi nupi singi numit thoram pangthok khibagi pau asi huelan pau pause da malem gi nupi singi numit paksan na pangthokre india gi langda thubadagi phurup ani mukna bani haiba amoba gi wafam amasung tangdu laita dringaida mikhal pangthok pa yaroi haiba nupi maruk ki wafam na ahan headline tawdi aduga manipur gi land court ki order dagini hairakpa bjp gi minister rejiju gi wafam congress na challenge tawkri haina anishuba headline tawna phongli pau asi ganphu mail hills hornbill express tamenglong times sanalai bag imphal free press isl express manipur news naharogi thodang people's chronicle pongnafam sangai express manipuri amsung english edition da tongan bamong da headline tawduna phongnari pau asi sanalai bag pau seda kiran rejiju gi wafam asak pamai da thaw hejin bani haina phongli pau asi pongnafam pau sedana rejiju gi wafam asok pada thum thak pani haina phongli manipur da changsil lakhiba myanmar macha sing maribak ta amuk hanna halan khibagi pau asi su manipur da phongba pau se ayamba da ahan balamai da maroiba pau aina phongnari pau asi manipur news da ain kaina changlakhiba myanmar sing ahan ba base oina maram da halan ba haukhre haina ahan headline tawdi pau asimak naharugi thodang pau se da manipur da gi myanmar macha sing halan ba haukhre refugee sing mapan thok na karbar tawba thingkhre haina phongli pau asimak tameng times tasu ahan balamai da maroiba pau singoina phongnari suni thagachari Geetchandra aroibada maroiba pau amuk hana प्रधानमंत्री नरेंद्र मोदी नंगसी राज्य सिगी ओइना लुपा कोटी 3,900 रोमगी प्रोजेक्ट खरगी जत्रा हुनगनी खरगिना संगागनी राज्य सिगी तोंगान मफमदा पामदबा थौदोकसिंग थोक्तनबा सिक्योरिटी फोर्सिंग ना थीबो हुंबगी थबक लेप्तना चथरी अमसुंग लाकदौरिबा लोकसभा मिखलगी दमक आहानबो ओइना कांग्रेस की मिरेप ओइगदबा तोंगान राज्य खरगी मियोय 59 की मिंग लाउथोखरे पाउ लोइजरे।